Mystery. हानबदा मरुओइबा पाव पिजरी बाजार कमिटी की मियोय सिंगा चीफ मिनिस्टर युमनाम खेमचान गा उनदुना खनख्रे हाइरी तमेंगलोंग डिस्ट्रिक्ट हेडक्वार्टर्स दगी किलोमीटर 50 रोम चटलगा लेबा एल पब्रम अपर खुलदा पाक सना अरुम लाइहो हौबगी लाइना संदोरकले हाइरी इंडियन मेट्रोलॉजिकल डिपार्टमेंट ना अवांग नोंगपोक स्टेट सिंगदा लाकलेबा नुमित निनी असिदा अकनबा मवोंगदा नोंग चुरगनी हाइरी अमसोंग मणिपुर पुलिस ना पौना कैथेल अमसोंग ख्वाइराबन कैथेल दगी युंगौ लीटर 410 फागतले हाइरी खुरुमजरी ममी टीवी दा संदोकचबा न्यूज अपडेट मीटिंग ताबिरी बपुमनमकपु युमनाम रोशनी ने तरामना उचरी पाउ संदोकना पिजरी स्टेट असिदा तंगाई फदना पोटलम सिंग मरांग काइना फंगलक्तबा अमदी पोटचैगी ममल हेंगतलक्पगी मियामना थेंगनरिबा खुदोंग चादबा सिंगी मतांगदा बाजार कमिटी की मियोय सिंगा चीफ मिनिस्टर युमनाम खेमचानगा उनदुना खनख्रे हाइरी चीफ मिनिस्टर की सेक्रेटरीता उनखिबा अदुदा बाजार कमिटी की मिहुत कांगबु अदु नहाकपम सांतना चिंगबा लुचिंखी सोशल मीडिया दा थागलक्पा वारोल अमदा चीफ मिनिस्टर ना हाई सरकार असिना वाफम असि लुमना लौबगा लोइनना कुपना यंगसेली तंगाई फदबा पोटलम सिंग निंगथिना फंगहन्नबा अमदी स्टेट असिदा लेरिबा मियामगी याइफनबा सरकार असिना होटनरी हाइरी तमेंगलोंग डिस्ट्रिक्ट हेडक्वार्टर्स दगी किलोमीटर 50 रोम चटलगा लेबा एल पब्रम अपर खुलदा पाक सन्ना अरुम लाइहो हौबगी लाइना संदोरकले हाइरी खुल अदुदा लेबा मियोय सिंग मरुओइना पिकलिबा अंगांग सिंगदा हाइरिबा अरुम लाइहो हौबगी लाइना असि संदोरकपगी खुल अदुदा लेबा स्कूल मतम खरगी ओइना थिंगजिनख्रे हाइरी हौखिबा नोमाइजिंग नुमिता चाही अनिरोम सुरबा अंगांग अमा लेखिद्रे अरुम लाइहोना मरम ओइदुना अंगांग अदु लेखिदबनी हाइना कुंजा सिंगना चिंगनरबसु अंगांग अदु लेखिदबगी चपचाबा लायोंग ऑफिशियल ओइना खंगबदी लेट्री डिस्ट्रिक्ट असिगी चीफ मेडिकल ऑफिसर ना हाइरिबा एल पब्रम खुल असिदा अरुम लाइहो हौबगी लाइना संदोरकले हाइबसी अचुंबनी हाइना फोंदोकपगा लोइनना मसीगी मतांगदा चपचाबा खंगदोकनबा मेडिकल टीम अमा ngasi थारगनी हाइरी इंडियन मेट्रोलॉजिकल डिपार्टमेंट अवांग नोंगपोक स्टेट सिंग याउना दिल्ली हरियाणा चंडीगढ़ पंजाब हिमाचल प्रदेश बिहार न चिंबा मफम सिंगदा लाकलिबा नुमित निनी असिदा अकनबा मवोंगदा नोंग चुरबा याय हाइरी असम अमसुंग मेघालयदा ngasi अकनबा नोंग चुबा याय हाइना रेड अलर्ट लाउथोख्रे जम्मू कश्मीर आंध्र प्रदेश केरला कर्नाटका झारखंड ओडिशा अमसुंग अंडमान निकोबार इथत सिंगदा ngasi अखाक अरावगा लोइनना नोंग चुरगनी हाइरी मणिपुर पुलिस ना ngarang इम्फाल वेस्ट डिस्ट्रिक्ट की पौना कैथेल अमसुंग ख्वाइरामन कैथेल दा थीबा हुंबगी थबक चथबदा युंगौ लीटर 410 फागतले हाइरी पुलिस की पाउना हाई मियाम अमसुंग पुलिस ना हेना तेंगबांग पिनदुना अमसुंग थाजाबा थमनबदगी मतांगदा सिंगजमई पुलिस स्टेशन की ऑफिसर सिंह पुलिस स्टेशन असिगी मनुंग चनबदा लेबा तोंगान तोंगानबा मैरापाइबी सिंह याउना वारी सानबगी थौरम अमा ngarang पांगथोख्रे हाइरी मयांग इम्फाल पुलिस स्टेशन की एसडीपीओ वांगोई पुलिस स्टेशन की ऑफिसर सिंह याउना वांगोई दा लेबा कैरियर गाइडेंस एंड काउंसलिंग सेंटर स्कूल दा नुमित अमगी ओइबा आउटरीच प्रोग्राम अमा पांगथोख्रे मदुदा स्कूल अदुगी महेरुई सिंह अमसुंग ओजा सिंह सु सरुक याखी हाइरी इम्फाल इंटरनेशनल एयरपोर्ट तगी देसाम की थौमी सिंगना यामलबा इंडियन मेड फॉरेन लिकर युंगांग फाख्रे ngasi इम्फाल इंटरनेशनल एयरपोर्ट तगी युंगांग फाखिबा अदुगा मरी लेनेना देसाम हेड ऑफिस की एंटी ड्रग एब्यूज कैंपेन की सेक्रेटरी निंगथौखोंजम नोबिन चंद्रना फोंदोखिबदा इलीगल ओइबा फॉरेन लिकर खरा पुथोरकले हाइबा अककनबा पाव अमा फंगबदगी देसाम की थौमी सिंगना इम्फाल इंटरनेशनल एयरपोर्ट ता हकथेंग नंगना चतुना फागतपनी मियोय अमना लगेज तरे सुपना निपान हेना पुथोरकपना लगेज हुंफू हेना थेंगनकी निसागी चैथेंग चाउना फंगलिबा लमदम मसिदा इरेचा सिंह असिना पैसा खरागी दमक तुंगी मिरोलगी करीगुम्बी अमत्ता खंथदना
खंथाबा तौदना तुंगी मिरोलसिंगबु मांगबा यानबा तौरिबा असि खुदक्ता लेपियु लोइनना हाइरिबा फॉरेन लिकर सिंग असिबु पुथोक पुसिन तौबदा याहनलिबा असिदा चेनरिबा सिंग मरी लेनबा सिंगना खुदक्ता एक्शन लौखतकदबनी हाइना फोंदोखी ngasi fagatkiba yungangsing adu police sinakibga loinana makha taba ain gi oiba enquiry chathahan lagani haina mahakna makha taki Imphal West ki mafam kharada hojik sizinariba Bear 11 kV conductor singbu medium voltage covered conductors MVCC na mahut sindoknaba thabak Chathagadabana Maram Oiraga, same lingai manungda may mutpagi kudong chadaba kara mayok naragani haina MSPDCL gi managing director Mangsatamam Rabi Singhana Thadorakpa public notice amana palli loinana same gadaba mafam amadi matam mangjawna khanghalkani hairi maramaduna miyamna kudong chadaba sigidamak warau bidanaba MSPDCL notice na aduna makata na hairi Sana ko nungna kangla thong phatpa amadi kangla ukrong hongbagi laitho kangla da pangthokre haina utra sanglen sana ko nungi USSK na thadorakpa cherol amana khanghanlakli cherol asina makha taraduna hairiba laitho asi nongda lairen pakhang bagi matamdagi leptena chatharakhi masida chahi chupna chaknam phinam khibagi amot pasing adu sengdokpagi laithoni hairiba thoram asi pangthok Trabadi, Ibudona Kanglada, Pungning Laitana Leroy, Hairiba, Kangla Singbagi, Laito Asi, Kanglagi Sanat, Santong, Chitek, Ima Imarel, Lemarel, Sidabigi, Mapam, Loktak Maruda, Tawi, Loinana, Kanglagi, Sangai, Yumfamda, Adungai, Chote, Tangwai, Pakangbagi, Machanu Pabu, Kunjana Intokiba, Adugi, Maparigi, Yumzau Sabagi, Tau Pangduna, Tongana Laikraba, Kunmi Sing Adu, Awa Anataraki. Mamaida intokiba angang aduda haizaduna hulakpa haptuna nungai na panki masibu ningsingduna ibudau pakhangba ukrong hangduna angom ningtho famnaiba sing maichau pena amai bi sing yauna leiba ki yaifana ba thoni bani loinana ahingi matamda paunam hiden da ibudau gi mafamda khayom thagani hairi Apunba Manipur matam isai Kanglup Amik ki General Body Meeting ama athubada pangthoknana bagi daba khongthang ama Amik ki nauna member oibiningba amadi hanana member oibiraba adubu Register of Societies ki approval lista ming yahogdaba member singna nauna member enroll tauba sida chithadana Ming yawanaba tha asigi kun fawbagi manungda adom-adom gi Aadhaar card Xerox copy ani passport photo ani isana sign tauba application ama application adugi warol na aihak amik ki chatna kanglon ngakna amik ki member oizage haina secretary da address tawraga ibirakpa oigadabani makha tana hiram asigi matangda August tang kun lisinganiga kunga taruki matungda lakpa kanagumba miyoi amatagi wakat Khanazararoi amadi Lauzararoi haina Amiki Management Committee gi Maikaidagi Amiki Secretary Kwanthauzam Robin na Thadorak Pacherol amana khanghalakli Community radio station ama haukiba chahi lising aniga kunga marigi August Maridagi nongmada pung kun hena tongan ba thoram kayada sandoktuna miyamgi seba tawrakpa megahertz 90.0 da sandokliba wahong radio ge ani suba mapok numit ki thoram pangthokre khongjom da leiba Diamond TV gi office ta pangthokiba thoram aduda radio channel asigi managing director James Haigruzamna phongdokiba da loijing loya da leiribra praja section kaya da haksel gi lomi sinmi gi maheroi singi career oriented program sing numit khudingi thokliba thogdo wa thok sing da khana naina ba gi thoram ima ibel ahal laman kaya bu pathahan ba Thoram pareng kaya nungtigi sandoktuna tahali radio leiba ngamjadaba kayasu radio pibagi thabak chathari amadi makha tanasu chathaki gani hairi thoram aduda masing yamlaba ima iben ahallaman naha oiriba nupa nupi kaya yauna masak naibi imasi Sorojini Padmasri Namairapam Kunjarani Wangkhaimayum Nandini CRPF second in command Sarangthem Priyadarshini deputy manager New India Assurance Company Limited na chingba kayana isai saireng amadi Thoram kaya pangthoktuna saruk yaki numit asiga mari leinana Diamond TV amadi wahong radio gi managing director na miyam dagi yaifa thaujal ni jaki amadi
Lakliba September Kutrada Pangthokadoriba Karaoke competition asigi Lebak Ningba Isai Charai Fiman Setlibi Hairiba Isai Asi Fongdoki Isai Asi James Haiguzamna Sakpa Ratan Mayang Lambamna Tune Tauba Binod Kumarna Music Oiba Sanahal Sarangthem na Iba Amadi Sarangthem Priyadarshini na Puthokpa Isai Asi Miyamda Khusinaki Hairiba competition asida Saruk Yabiningba Singna Wahong Radio gi program executive datana biyu haiki Lakliba September gi kunga mathoi dagina kunga tarir fawba Turkey Istanbul da pangthokadoriba Asian Classic and Equip Bench Press Championship 2026 da India gi mahut sinduna saruk yanaba All Manipur Powerlifting Association gi nupi powerlifter Maibam Gulubi Bu Powerlifting Indiana Khalakre Hairi Singjamai Chinga Mathak Pisum Leraktagi Maibam Sanjit Amasung Maibam Rani Bala Anigi Machanupi Yaima Maibam Gulubina Asian Championship Asida India gi mahut sinduna Saruk Yanaba Kangalakpa Asida All Manipur Powerlifting Association gi Maikaidagi Harauba Amadi Nungaiba Fongdokpaga loinana Manipur gi Chauthokchaningai ni Hairi Gulubina Lakadoriba Championship Singda Hena Mai Pakpa Oiduna Lamdam Masigi Mingchat Purakpa Orashanu Haina All Manipur Powerlifting Association na Thadorakpa Cherol Amana Kanganlakli Nupi ahum yauna miyoi taruk drug ka konana fare hairi ngarang Thoba district ki manung channa leiba Lilong Haureibi lau manga dagi Manipur Police na frisking amadi checking chathabada Lilong Turel ahanbi Darul Ulum Wang madagi Bogi Mayum Anis Chahi Kungamari Elias Haraubi Singjamai Waikom Lekai Dagi Moirangthem Ranajit Singh Chahi Kuntra Lekai Esi Maktagi Moirangthem Ongbi Pushparani Chahi Kunganipal Haureibi Lau Manga Dagi Miss Sahana Chahi Kungamanga Lilong Haureibi Lau Manga Dagi Mirai Mayum Abir Khan Chahi Kuntra Gumdoi Amadi Lekai Esi Maktagi Mrs. Fazilatun Chahi Kuntra Dagi Heroin Ni Chingnaba Gram Taraga Nithoi Lumba Sapon case ama WY tablet methamphetamine kunganithoi Royal Enfield motorcycle MN01AD/3922 ama Honda Dio MN01D/6259 ama amasung sale oina lupa lising kuntraga taret chanipalga kun su fagat pangamki hairi Manipur Police na ngarang Tamenglong District ki Kaimai Police Station ki makhada leiba National Highway 37 Imphal Jiribam Lambigi Sibilong dagi NHIDCL gini haina chingnaba miyo ani fare Makoi dagi cartridge bullet ama sale oina lupa lising kunganithoi amasung Waushun radio set ani fangle hairi Makoi ani miyam dagi namduna sale khaibada chenaba misak ni hai Amaromda ngasi Manipur Police na Moizing Lengoizin Thobal District tagi miyoi ama fare hairi faraba miyoi adu Muhammad Hasif Khan chahina kuntaret ni miyoi asidagi tramadol hydrocolloid ni chingnaba capsule chaniga ama amasung brown sugar ni chingnaba gram nifuga humdoiga loinana fakibani hairi Paugi marat thatna atin ba break amatang luxury Ibe makigano Azab tamo sige yumse next time tina checksin na laksilo ka tamro banine Tadarang se juhar habaga amta kidarbo Asumna mayam na machalbo ngapshan lugum masigi yung masibu asoya ngan ko kadabagi next time tina ngapseli next time ti jawar habating ngaktok na basim bani German technology siya na bana concrete ka tok na tina ba matamda kapang ng amuk tihena angle adli next TMT strength is in the quick Break ki matungda taram na ugchari Tha asigi amada thangza numit ki numidang pung taraga makhai taba matamda laibag thiba thogdok amada ain na thingkraba koireng na luchingba UNLF ki MPA Captain N Pandamba Elias Inaungcha leifam Hairok Part 2 chingol amasung mamang thagi kuntra mathoi irai numita masagi anaba amadagi KCP ki comrade MFL KH Nongthang Elias Ranjit Leifam Gwaltabi Ima Leibaki Damak Tawaina Wantapikre Atauba Ainan Atauba Anina Ninghanaba Leitana Manipurgi Ningtam Lantengda Tawai Katkiba Asibu Yawolgi Ikai Kumnanaba Unai Kumnaba Uttuna Aina Thinkraba Revolutionary People's Front RPF na Awaba Fongdok Jari Loinana Leikidraba Atauba Asigi Imung Manung
sagai natai marup mapang singgi awabadasu Revolutionary People Front RPF amasung masigi lanmi PLA People Liberation Army PLA na saruk yazari haina Revolutionary People Front ki Assistant Secretary Publicity Bangkimna Thadorak Pacherol amana khangalaki loina na leikidraba athauba anigi thawaina Manipur imagi tampakta ingna chikna pothaduna leiba oirasanu haiki PM Surya Ghar Muft Bijli Yojana Makhada Leibak Asigi Yumthong Lak Yankai Henbada Rooftop Solar Installation gi Kudong Chaba Singh Phangankre New and Renewable Energy Minister Prahlad Joshi Nahai Scheme Masina Leibak Asigi Miyam Tung Koina Energy Phanganabagi Lambida Changshil Hale Social Media da Thagat Pawarol Amada Minister Nahai Yumthong Lak Taraga Mapal Hena Scheme Asina Kanaba Fangduna Electric Bill Thibagi Sale Tinghandre Kendra Sarkar ki building lising kungamanga hena amasung state sarkar ki lising marfuga mari hena rooftop solar dagi mai seasonary chahi asigi July tha faubada yumthong lak manga henbada schemes asina yaw chauna kanaba fangankre hairi Uttar Pradesh Sarkarna state aduda chenba sarkar gi bus singda chahi humfu suraba amasung masigi mathakta leiraba nupi singda lemna bus tongbagi khudong chaba fanghanlagani hairi senba chahi lising ani ga kunga taret kunipan gi ahan ba sapli patrada thaurang asi paikhatnaba wafam hapkibani khongthang asina state asigi ahal oiraba nupi kayada chathok chasin tawbada khudong chaba fangduna sel gi awaba mayoknahanba koklagani thaurang asina ahal oiraba nupi singna ana layeng dharmagi oiba thabak thoram sing miyam tinba amasung imung manunggi oiba chatok chasin tawbada khudong chaba fanghanlagani masiga loinana Uttar Pradesh Sarkarna nupi gi chawkhat thorangi damak lupa crore lishing ama henbagi ahenba senfam sing khaktuna thamkle hairi aroibada marueba pau amuk hana pizari Bazar Committee ki Miyoi Singha Chief Minister Yumnam Khemchanga unaduna khanakre hairi Tamenglong District Headquarters dagi kilometer kuntra rom chatlaga leiba El Pabram Upper Khulda Pak Sanna Arum Lai Haubagi Laina Sandurakle hairi Indian Meteorological Department na awang nongpok state singda lakliba numit nini asida akan mamawongda nung churabayay hairi. Amasung Manipur Police na pauna kaitel amasung Khwairaman kaitel dagi yung liter sa humsop na tara pagatle hairi. Hojiki oinadi Mami TV na sandok chaba news update lo sinjari makhata ba pawgidamak Mami TV bu meeting tadun lebiyu kurumjari